H.Bhavan Imphal Ngangbam Nganthoi pau pazari ahanbada maroiba pau Mukhyamantri Nongthomam Biren hairi hauzik thokliba irang asi Bharat ki mayokta satharakpa lani haiba khanglabanina sarkarna lokhalakpa thabaksingda miyamna mateng pangbiyo Rajya asida paikhatkadaba mega project ani Mukhyamantri Nongthomam Biren asi haudokre Imphal West, Imphal East, Thawbal amasung Kaksing Jila singda hayang ayuk pung 5 dagi nungtil pung 3 phawba curfew komthokani Rajya mangagi Vidhan Sabha Mikhal Santi oina pangthoknaba Election Commission ngasi observer singi mifam ama pangthokre amasung Kendra na isawgi awaba mayoknariba Sikimda tengbang oina lupa koti 95 ronggi tengbang pibada yare Imphal East Zilagi top dusarada Kendra gi Road Transport amasung Highway Mantraloy gi makhada saba Institute of Driving Training and Research Center IDTRC ngasi Mukhyamantri Nongthomam Biren sangakre loina na hairiba center asigi ayaba yaudana driving license pidanaba amadi gari ahanba leibada athingba thamnabagi provision mari leinaba rule da haplagani haina Mukhyamantri na lauthokre center asi awang nungpok rajya singi manungda ahanbani Thoramaduda wangangbada Mukhyamantri Nongthomam Biren hai miyoibagi punsi asi mamal yami maramaduna lambigi accident ta mi siba haibasi yamna thamoi sokningai ni Rajya sida lambigi accident sing thokpagi maruiba maramdi gari thawbagi niyom na singbagi matangda miyamna ningthina khangba watpadagini miyamna traffic ki niyom sing ngakna chatpagi tangai fadaba lei ngasi hangdokliba institute asina miyamda kanaba piduna lambigi accident thokpagi sang hantahanbada mateng panglagani haibagi thajaba Mukhyamantri na phongdokhi mangna hai hauzik thokliba irang asi Bharat ki mayokta satharakpa lani haina khangnarabanina Kendra amasung Rajya Sarkar anina Rajya sigi apunba saktam ngaknaba paikhalakpa thabaksingda miyamna mateng pangbiyo Mukhyamantri na hai Kendra amasung Rajya Sarkar na miyambo aso engam thoktanaba thabak kaya paikhatli maramaduna mahusagum mahiroisingna school college kaba lawmisingna labukta thabak suba amasung dukana singba hangduna magi mathau pangthokpinabasu Mukhyamantri na apil tawkhi Mukhyamantri na hai Imphal Singh, Isalja Singh, no yamna waram magani, adonga sidagidi, aina hajari buduni ai highway issue si Bharat Sarkar na waging war against the Indian Union. Bharat Sarkar ki matak da horuk pa lani ne laukhokra ba poni, adonai khoi Bharat Sarkar na lauruk pa step, Manipur Sarkar na step lauruk tu da khoi support tok se ler kanda, ai khoi gi yekna bana ai khoi gi lambu thugai na ba taurai ba mangana ba taurai ba se khoi kanna ba khoi adum chap chan hona gani amna mayam gi thabak tawbum thokpa normal gi ithok tawbira kanda akhoi gi mang khraba matam do hankal hala kanda anuba Manipur ma last 6 years da akhoi na mayam da unna ba honaram do utkibado madu makha sathana ba honaminasi haidana mayam da gi blessing ne jari Manipur Sarkar ki transport vibhag na senduna pangthokhiba thoramaduda Rajya ki transport mantri Khasim Basom Works mantri Govindas Konthaujam Water Resources mantri Awangbong Niumai Social Welfare Mantri Haikam Dingo, PSE Mantri L. Susindro na singba saruk yakhi. Mukhyamantri Nongthomam Biren ngasi Imphal West Jila gi Lamphel Pata pangthokpa thorom amada Rajya sigi tongan ba saukha thorangi project ani haudokre. Ngasi haudokhiba project sing adudi Lamphel Pat ki water body semgo sagatpa amadi Imphal Shahar gi Integrated Sewage System Phase 2 ni. Ahan bagi project asina Imphal gi akoibada ising thumjin badagi koknaba Imphal Shahar da ising leptana piba amadi Eco-tourism saukhat hanabagi pandam da paikhat kadabani. Project asi New Development Bank ki senthang makada lupa koti satruk yang khaisangna sahi mari gi manungda loisinaba pandam thamli. Masigi damak lam ekar samri ni phumdoi lousinduna leire tangai phadrabadi sarkar na Regional Institute of Medical Sciences tagi lam lousinaba thaurang tauri. Imphal Shahar gi Integrated Sewage System Phase 2 asina lupa koti lising ama sani yang khaimanga sangna paikhat kani. Masina project asida ahenba lekai sing konsin baga loinana pump house saba amadi pipeline sing tingba yauri project sing asi haudokpagi tharomda Mukhyamantri Nongthomam Biren na hai lamgi kadi se yam 443 acres ko hana pithoki bising je yam ba muloksul laga masidaida water body samkot na baina kanna mamangi kam digi honor pani project dia koi NDB ge makhada altogether 650 crores along with the beautification high tawbane koi heavy machinery mayam thungagre aduna masidai da mayam punamana pachda leibiri ba or hana leibiramba
प्रजा पुनमुक्तैना अपील तौजरी करिगुम्बा खरा ऐना लैसल्लुरे अदु तौरेदा तौरे हाइबगी पोट तौबिदुना हाना कोई गवर्नमेंटना एक्वायर तौजख्रबा 443 acres अदुगा रिम्स की हाना लेरिबे एरिया वाटर बॉडी की पोर्शन सु याननी हाइबगी खुदोंसाबा ले अदुगा अखोइना खंजबा हाइदारे से वाटर बॉडी की सला कदोरिबा सिगी एरियास द प्लेटफॉर्म हम सेमगा हाइरिबा हिल लोक्स सिगा कोई केबल कार तौर कांदा टूरिस्ट की याम फजब स्पॉट मोइबा मदुगी सु कोई होना जगनी खुराई अपुनबा मैरा लुपना थासिगी मरीदगी कौखिबा नुमि तरेनिगी बन अदु ngasiदगी handokre hiramsigi matangda lup asigi president na hai खुराई अपुनबा मैरा लुप asi hojik manipur da thokliba wathok asida miyam puna thabak tawminana ba semkhibani lup asina makhata na manipur gi damak miyam na apunba oina paikhalakpa thabak thoramsing da saruk yagani hairi raija sigi irang sida awaba nanglaba singi damak governors relief fund da Jawaharlal Nehru Manipur Dance Academy gi director P Bilas Singh na mahaki tha amagi tolop lupa lakh ama lising mari samari marfudra nipan dan tawkhre Imphal gi H.Bhavan dang asi Rajyapal Anusya Wikeda mahang senpham adu khusinakibani Mahairoi ani gi mihat yaning da phongdok tu nangasi Hairok Part 2 Thoksom Lekai da Mara Pai bi amadi Thoksom Lekai Youth Club na sinduna wakan mi phampham khre Kairau Bitra awang lekai apunba Mara Pai bi lup na sinduna Mahairoi ani gi mihat yaning da phongdok tu nangasi Iril Bung Panthoi bi kaithel da wakan mi phampham khi mi phamadu da Manipur da NRC chana halu tongan ba administration pi ba yaroi amasung Manipur gi saktam kai ba yaroi haibana singba play card sing pai khi Raija sida hojik oriba santi raksa gi phibam asi yenglaga makhata na numit mangani gi mobile internet thingjile haina raija gi home bibhag na hairi tabiri ba pawse akasman Imphal dagini Imphal West Imphal East Thawbalam sung Kakching jila singda hayeng ayuk pung 5 dagi nungthil pung 3 phawba curfew komthokani Bisnupur jila da hayeng ayuk pung 5 dagi nungthil pung 5 phawba curfew komthokani Raija sida dengue laina gi case lepa leitana hengalakli ngarang phawba da laina asigi positive case lising ama chama yang khaiteruk sure hairi masigi manungda Imphal West jila da mioi chanipan 15 laina asina naba thengnare Imphal East na mioi chama marfudra humdoi Thawbal da na humphutaret Bisnupur da kuntrani thoi Kakching da tarani thoi musung tengnopol da tarama thoi dengue na naba thengnare hairi laisarasi thengnana ba sarkar gi maikai dagi fogging tawba kangkhal hidak lupthokpana chingba thabak ya paikhatli masigi matangda state malaria officer Dr Salam Priyo na hai dengue haiba na basi thingsi haidarde prajamayamna अखोई मेडिकल डिपार्टमेंट पीगदब साजोक से कईनो हाइदारदे मरु ओइना आइगे युमगी इमुंग अमसुंग लैकाई सिदा कांग मरुम कोकपा याबा खुसेमगी अबा आर्टिफिशियल कंटेनर डिस्पो ग्लास खंगदे लिकी मचेट खंगदे तोगे हवा गरी तयारना साबा गमला सिदा इसिंग हापगा थरो थंबाल थारंबा कांग मरुम यामा कोकपा देन एनी खुसेमगी ओइबा इसिंग तुंगबा याबा जगह सिंग से थंबिगनु असे थंबथोदी कांग हिना याम लाइन मरुम कोगा हारिबा मरुम सिंगसिन अमु अपी ओलाबा मतुंगदा अखोगी बेबि चिक्तुना अनाबसी याम लाइन संदोक्पा ngami अखोइना सो अखोगी मेडिकल साइड तगी मयामगी दमक्ता तौजरेबा अंगम लेवल ला मतंग पांगजरके None जिला की DC ऑफिस की कॉन्फ्रेंस हॉल दंगसी डिस्ट्रिक्ट टास्क फोर्स ऑन इम्यूनाइजेशन की मिफम पांगथोखरे मिफम अदुदा जिला असिगी डेप्यूटी कमिश्नर जोसेफ पाउलिन कामसन सभापति ओइखी डिस्ट्रिक्ट हेल्थ सोसाइटी नोने न सिनबा मिफम अदुदा नोने की डिस्ट्रिक्ट इन्फॉर्मेशन ऑफिसर डॉक्टर जेंदुम गोलमैना जिला असिदा पाइखलिबा इम्यूनाइजेशन अमसुंग मसिगी माइक्रो प्लानिंग की मतंगदा पावर पॉइंट उइखी अकनब सेक्शन थौरांग लोइना नंगसी नोंगमदा तंगाई फदना संगबा पोलम सिंह पुबा गाड़ी सा महमुद्रा मंगा जिरिबाम दगी इम्फाल तमना संख्रे अखोगी जिरिबाम पाउमिना हाई ngasi sangkiba gari sing adugi manungda FCI gi polam puba gari nifutaruk hidak langthak puba gari ama oxygen puba gari ama har puba gari tarani thoi yauri CC Higher Secondary School gi Alumni Association CC School Friends ki anobo office amang si school asigi campus ta Raijagi Education S ki director Sri L Nandakumar na hangdokre school asigi multipurpose holding asi Class 10 amasung 12 parikya sing da school asigi mingse purakhiba mahiro sing da sel gi mana pikhi hauzik thokli bairang asida lanjena duna relief camp ta lairiba school asigi mahiro kunmari da CC School Friends ki maikai dagi lyric school bag yauna atai polam ke akhusin nakhi PICD Division Thawbal na sinduna swasta hi seva campaign ga mari lenana A Garbage Free India haiba hiram da tha sigi amada pangthokhiba layak pasangdam na badugi makok mathang takraba mahiro sing da DC Thawbal Hanthem Subasna ngasi mana mathum yanthokre
Thawbal Jilagi tongan-tonganba relief camp ahumda laiba mahiroi-singna saruk yaduna pangthokhiba layekpa sangdamnaba adugi mana yanthokpagi tharumda Jila asigi PAC Thawbal Division gi Executive Engineer Athokpam Barun amadi atai official sing saruk yakhi. Bisnupur Jilagi Khasanjanbamdagi Laisram Laksan Maitaina Kolkata da pangthokhiba Last Man Standing Fight Night Season 2 gi kilogram humpu gi match ta sanagi takman laure. Match asi haukiba October amada SA Combat Sports na sinduna pangthokibani. Mangna sanagi takman lorokpada Youth Union Club Khasanjanbam na okpagi thorom ama pangthokre. Akasbani Imphal dagi pau tabiri. Election Commission na ngasi Raja Manga gi Vidhan Sabha Mikhal Santi oina pangthoknabagi matangda observers ngi mifam ama New Delhi da pangthokre. Mifam asida saruk yakiba General Police amasung Expenditure Observer sing Rajasthan, Madhya Pradesh, Chhattisgarh, Telangana amasung Mizoram da tharagani. Mikhal niyom sumna pangthoknaba thabak thorom sing paikhatpada observer singna maruiba thodang lauri. Ngasigi mifam aduda Chief Election Commissioner Rajiv Kumar amadi Election Commissioner sing Anup Chandra Pandey amasung Arun Goyal na wa ngangkhi. Kendra na isawgi awaba mayok nariba Sikkim da tengbang oina lupa koti 95 piba yare senfam asi English ngani kulumdoi kunmari gi oina Kendra na puthokadaba State Disaster Response Fund dagi pibani. Isaw aduna kaya yamna sohankrabagi haibagi thizinaba Kendra gi Griha Mantraloina Kendra gi Mantri Singh gi mihut kangbu amasu semkhre. Mantraloina hai Mantri Singh gi kangbu aduna Sikkim da satuna isaw asina sohanba mafam sing kupna yengsilaba tungda Kendra na henba tengbang pigani. Sikkim da hojik oiriba phibam asi Kendra na mikupna homsing na yengsili. Raija du da National Disaster Response Force Indian Air Force ki helicopter sing amasung lanmi season aduna mi kanba amasung thibagi thabak sathari. Power, Telecommunication, Road, Highways amasung Transport ki technical team sing na isaw na sohan kraba lambi thong yauna telephone amasung electric line sing atuba matamda semjinbada mateng pangli. Haukiba numinini gi mamangdagi Sikkim da khanghawdana isaw tholakpadagi Tista Turel gi imay wangkhalaktuna thong sing amasung National Highway taragi saruk kaya Sungthang Dam pathokpadagi Raija dugi sahar amasung yum kai kya isingna thumjinkhibani. Kendra gi Griha Mantri Amit Shahna Sabhapati oiduna ngasi New Delhi gi Vigyan Bhavan da Left Wing Extremism gi review mifam ama pangthokre. Tharomadu da Kendra gi Mantri Singh Nityananda Rai, Aswani Chaube, Arjun Munda, Debusin Chauhan amadi National Security Advisor Ajit Doval saruk yakhi. Numit chupa sathakiba mifam aduna Left Wing Extremism na sokhalaba Raija Singh gi Mukhyamantri Singh saruk yakhi. Amaromda National Investigation Agency NIA gi New Delhi da leba office tangrang numinini gi oba anti-terror conference ama Griha Mantri na hawdokhi. Tharamadu da wangang da Griha Mantri na hai leibak asida model anti-terrorism structure ama NIA gi midyang makhada lingkhatpagi tangai fadaba lei. Hangzhou Asian Games ki 32 ni Janban numitang asi Bharat ki nupa gi hockey team na Japan bu panjil manga amada maithiba piduna sanagi takman fangle. Nupi gi archery da Bharat na Vietnam bu point 3 da maithiba piduna senjengi takman fangle. Nupi gi sepak takraw da semi final match ta Thailand gi makuta maithi duna Bharat na senjengi takman fanghore. Amarom da nupi gi wrestling masana gi kilogram humpunithoi gi category da Bharat ki Sonam na senjengi takman laure. Badminton da Bharat ki SS Pranoy na senjengi takman fangle. Semi final match ta China gi Li Sifeng na SS Pranoy bu point ani sino da maithiba pikhi. Nupa gi cricket ki semi final match da Bharat na Bangladesh bu wicket ma panda thoiduna game sasi gi final sangkhre. Aroibada maroiba paw amu hana Mukhyamantri Nongthomam Biren hairi hawjik thokliba irang asi Bharat ki mayokta satharakpa lani haiba khanglabanina sarkarna lawkhalakpa thabaksingda miyamna mateng pangbiyu. Raija sida paikhatkadaba mega project ani Mukhyamantri Nongthomam Biren ngasi hawdokre. Imphal West, Imphal East, Thawbal amasung Kakching jila singda hayang ayuk pung 5 dagi nungthel pung 3 phawa curfew komthokani. Raija Manga gi Vidhan Sabha Mikhal Santi oina pangthoknaba Election Commission ngasi observer singgi mifam ama pangthokre. Amasung Kendra na isaw gi awaba mayok nariba Sikkim da tengbang oina lupa koti 95 rom gi tengbang pibada yare. Paulo Jare.